लखीपुर ऑनलाइन पुथोक्सबा दिसंबर की तांग तरेट नोंगमाइजिंग नुमित की खोमजिनबा पाउ ताबिरसे अहानबदा मरुओइबा पाउ बराक वैली दा चयोल अनेगी मनुंगदा चेक यंथोकपगी थबक लोइसलगनी सिलचर फ्लाईओवर की मतंगदा मियामगी सपोर्ट लैरबदी हयेंगदगी हेक्ता होबो याय हैना मुख्यमंत्री ने फोंदोखरे इंडिगो एयरलाइंस की फ्लाइट कैंसिल तौकिबा दुगी पैसेंजर सिंगी टिकट के सेंफम ngasi manungda handoknaba laingakna khangankhre असम सरकार ना राज्य सिगी मिसिंग हेंगटपा थेंगनानबगी पॉलिसी दा अहोंगबा पुरखरे असम की मणिपुरी सिंगी मसिंग हंथरकपगी माइगेरोम दा लेरे इपाक फिल्म्स ना मणिपुर स्टेट कला अकादमी अवार्डी मंगा तरामना ओक्लगने इंडोनेशिया दा थोकिबा कुदकी सिंग चावना सिबा मेगी मसिंग चमापन हेनख्रे कयामरम थिबा फंगदना लेरी अमसुंग बेंगलुरु दा पांगथोकपा अहानबा एपीएफसी बाउटा निरंजन फांजौबमना रशिया की फाइटर बु माइथिबा पीदुना भारत की मिंगचट पोरखरे हौजिक मपुंगबा पाउता बिरसे कासार जिला की धौलाई विधानसभा नकोनबा बोरजालंगादा मुख्यमंत्री महिला उद्यमिता अभियान की मखादा नुपी लिसिंग तरा रोमदा लुपा लिसिंग तरा तौदुना ngarang मुख्यमंत्री डॉक्टर हेमंत बिस्वा शर्मा ना चेक यंथोखरे थौरमदा वा ngangloduna मुख्यमंत्री ना हाय नुपी सिंगदा पीरिबा सेल थुंगी मतेंग असि सिजनदुना मखाताना लालोनी तिक्सा थबा ngamlabadi mathanggi tangkakta लुपा लिसिंग कुनमंगा अमसुंग मदुगी मतुंगदना लुपा लिसिंग यांखै फावबगी सेल की मतेंग पीगनी हायखे लैंगा की पांडमदी राज्य सिगी नुपी खुदिंगमकबु लाखपति अममम ओहेनबा हायबसिनी मुख्यमंत्री ने मखा तारदुना लाखलिबा जनवरी की तांग अमदगी कॉलेज की महैरो नुपी मचा सिंगदा पीबगुमना नुपा मचा सिंगदसु राज्य लेंगाकना सेल थुंगी मतेंग फंगनगनी हायखे पौमी सिंगी वहांग अमगी पाउकुम पीरदुना मुख्यमंत्री ने हाय बराक वैली दा सेल थुंगी पीबम फगननबगी पांदमदा अथुबा मतमदा सेल थुंगी ओबेमिफम अमा पांगथोकनी हायखे लाखलिबा चयोल अनेगी मनुंगदा बराक वैली की बेनिफिशियरी सिंगदा मुख्यमंत्री महिला उद्यमिता स्कीम की चेक यंथोकपगी थबक लोइसिंगनी हायखे सिलचरदा सानबा थौरांग तौरिबा फ्लाईओवर प्रोजेक्ट की मतंगदा मुख्यमंत्री ने हाय मियाम की सपोर्ट फंगलबदी फ्लाईओवर सेमबगी थबक हौगनी कंट्रैक्टर लेरे सेल की थौरांगसु लेरे हौजिक मियाम की सपोर्ट गायरी हायखे करिगुंबा फ्लाईओवर प्रोजेक्ट असिगी मायोक्ता लेपलबदी प्रोजेक्ट असि तौगद्रा तौरोइद्रा हायबगी फिबमदा लैहोबा याय हायना महागना हायखे सपोर्ट करिले हबो जदि विरोधिता करे तो मैं तो जोर करी करिब नोवारो सपोर्ट करिले हबो विरोधिता करिले नहबो एतो तो आमी तो पब्लिकर रिक्वेस्टत करिसो पब्लिके बिचारिले हबो निबिचारिले नहबो एटा मैं तो निउट्रेल मानो आमी तो झगड़ाई पड़बेन ना पब्लिके डिसिशन आमाके दिबेन तखन आमी काजटा शुरू करबे आमी रेडी हये आछि कन्ट्रैक्टर रेडी टाका रेडी आपनादेर बोलले काल थेके शुरू करें आमी काल थेके शुरू करते पारबो एटाओ व्यवस्था हये जाबे शिल्प प्रतिष्ठा करे उद्योगपतिरार एकटा इंटारेस्ट थाकते हबे एखन आमी एई जायगायও একটা इनभेस्टमेंट कनक्लेव करे दिमो तारपरे इंटारेस्टটা হয়ে যাবে স্যার আপনি বলছিলেন এই যে বিহু ঝুমুরের মতন ধামাইলটা হবে শিলচরে ওইটাও হবে কৌশিক ব্যবস্থা করে আছে এখন इंडिगो एयरलाइंस की फ्लाइट सर्विस कैंसिल तौकिबना पैसेंजर सिंगी टिकट के सेंफम हंदोखिननबा सिविल एविएशन मिनिस्ट्री ना ऑर्डर थोखरे इंडिगो एयरलाइंस की सर्विस ता मरम कयादगी अकायब थोकपना लेबाक असिगी तोंगान तोंगान मफम सिंगदा पैसेंजर सिंगना अचौबा अवाबा मायोकनरी लेंगाकना इंडिगो एयरलाइंस ता कैंसिल ओकिबा टिकट के सेंफम ngasi nimidang pung nipan phawbagi manungda passenger singda handok hanaba khangankhre masigi mathakta laihoriba passenger singi pochai sing adusu pung nipunipan gi manungda passenger singda phangananaba ministry na khangankhre असम लेंगाकना राज्य सिगी मिसिंग हेनगटपा थेंगनानबगी पॉलिसी दा अहोंगबा पुरखरे लेंगाकना थोकिबा अनोबा चेरोल पॉपुलेशन एंड वुमेन एम्पावरमेंट पॉलिसी ऑफ असम अमेंडमेंट लिसिंग अनिगा कुनमंगा की मतुंगिना सरकार की थबक संबा सेल्फ हेल्प ग्रुप अमसुंग मिखलदा सरुक याबदा अंगांग अनि लेबगी नियम अदु चनगदौरी अदुबु लेंगाकना
ST/SC T tribe ki kanglub sing Moran amasung Motok kanglub ki miyoi singda niyom asida khara komthoklaga angang ahum phawba leiba yahangadori amaromda Assam lenga ki anuba cherol asina lakpaga loinana Assam da leiriba masing yamjadaba Manipuri kanglub ki marakta achauba wafam ama lakpa hore Lakhipur online na phangba data gi matungina Assam da leiriba Manipuri singi angang pokpagi chang total fertility rate TFR asi sarkar na lepliba chang dagi yamna tana leiba thangnare National Family Health Survey 5 NFHS 5 lisingani ga tarama pandagi lisingani ga kunma thoi phawbagi data yanglubada Assam gi Hindu kanglub ki total fertility rate TFR asi 1.6 oibe thangnare kanglub asi mutkidanaba masing lengdana leinana bagi chang replacement level asi 2.1 oibe tai adubu 1.6 asi masidagi yamna tana leire Assam gi Manipuri singi phibam su chap manana masing hantarpagi maikei da leire maramaduna ST/SC gumna Manipuri singbusu exempted category da jahunduna angang ahum phawba yahanana banatraga akhanaba ayaba pibinaba lengak ta haijabagi matam oire natrabadi lakadaba chahi kharagi manungda Assam da Manipuri kanglub asi masing yamna hantarakpagi phibam da lakpa yai haina miyamna khananena ba honare Ipak Films Production Manipur na sinduna hayeng December gi tang 9 ningthau ka banamita tongan ba field singda lemjaningai oraba Manipur State Kala Academy Award lisingani ga kunhumdoi amadi lisingani ga kunmari piduna ikai khunaba utkraba award mangabu haraute amna okadauri award manga adudi Sagol Semti Jendra Singh Award for Performing Arts Music lisingani ga kunhumdoi Kundrakpam Sukchandra Award for Performing Art Thangta lisingani ga kunmari Khoirakpam Bishamitra Award for Performing Art Theatre lisingani ga kunmari Huidrom Pusparani Young Talent Award Music lisingani ga kunmdoi amasung MK Saros Khan Young Writer Award Literature lisingani ga kunmari makhoi manga asini Thauramasida Wangkhai Assembly Constituency gi MLA Thangjam Arun Kumar na thoiba mitunglen Manipur State Social Welfare Board ki former chairperson Dr. R.K. Noyan Sana Debina Thaurumapu amade Film Forum Manipur ki former chairman S. Mangol Jauna akhanaba mithung oina saruk yagane Assam lengakna Assam Literary Award lisingani ga kunmanga masung Assam Literary Pension lisingani ga kunmanga kuntaruk lauthokre Assam gi sagnaraba sahityik Homen Borgohai gi mapok kumon ga mari lenana ngasi ayuk Katana University da pangthokadaba thoramda manasing asi lanthokane handak sahityik 19 da award amasung miyoi 10 da literary pension piragane literary award phanglaba singda amuk khaki oina lupa lising yangkhai amadi literary pension phanglagada singdana tha khuding lupa lising ni pan tawduna pigane Indonesia da thokiba akanba nonglei loksit amadi nong leptana chubana khudaki singi chawna maram oraga sibami gi masing chamapan henkhre aduga kayamarum hojiksu thiba phangdana leiri Indonesia gi mikungna taba Sumatra Island da khwaidagi chawna amanga ta thoke ichawna maram oduna yum kaya mang takhankhre amasung imung lising kaya marum hojik relief camp ta changjafam lawduna leiri rescue team na mi kanbagi thabak chathari adubu ising imai hanthakhrabasu akoibagi pibam aduki matik phattabana mi kanbagi thabakta ayepa piri haina pawasina makhatari malemgi tongan balibak singna Indonesia da mateng pangba hokre haukiba November gi 15 da nonglei nungsit senior thokibagi matungda nongleptana churakpana ising ichaw amadi leibak kinthabagi thodokna mi sibagi masing asum hengalakibani Bengaluru gi Kormangala Indoor Stadium da pangthokiba Bharat ki ahanba APFC event da Bharat ki mot sinduna sanakiba Niranjan Phanjobamna professional MMA bout da Russia gi fighter bu ahanba round da technical knockout da maithian khre sanakiba sigi main event da Bharat ki Niranjan Phanjobam amasung Russia gi Murad Kurbanov ki marakta China kibani Masida Niranjanna ahanba round gi hauduna laksaduna lakpana Russia gi fighter adubu maiti bepiduna Bharat ki mingchat porakhibani panbayai Niranjan Phanjobam mahaki martial art ki khongsadasi Silchar gi Kanglasa Martial Art Academy dagi haukibani mayum najiri bamdagini hauzik mahak Bengaluru da leiba RMX da Roshan Mainam gi lamjing makhada training chathari
Niranjan Phanjobam gi mai pakpa sina malem gi khwaidagi chawba MMA platform UFC da Bharat gi mahut sinbagi thajaba thamnari. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maroiba paw amukhanna Barak Valley da chayol ani gi manungda check yenthokpagi thabak loiselagani Silchar flyover gi matangda miyam gi support lairabadi hayengdagi hekta hoba yai haina Mukhyamantri na phongdokre. Indigo Airlines ki flight cancel tawkiba dugi passenger singi ticket ke senpham ngasigi manungda handoknaba laingakna khangankre. Assam sarkar na rajya sigi missing hengatpa thingnanabagi policy da ahongba purakre. Assam gi Manipuri singi masing hantharakpagi maigerom da leire. Ipak Films na Manipur State Kala Academy Award di manga taramna oklagani. Indonesia da thokiba kudaki sing chawna siba migi masing chamapan henkre kayamarom thiba phangdana leiri amasung Bengaluru da pangthokpa ahanba APFC bout da Niranjan Phanjobam na Russia gi fighter bu maithiba piduna Bharat ki mingchat porakre. Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare.